there. Jumda Chatle. Bung bung na may rakpong ay Jumda Chatle ni ngasi. Mamang di chat kami na hay bodo kano tawa. Angang di exam ko sa laksan na ko Jumda chat ko nga maudre. Ang ngasi chatle. Say lam se. Ni bolak de. Lại thao em ngoài cả lấy luôn đều ấy cái nó đã bon terapuda mắc cái nó nó tự nhiên cái gì à nó như vậy nó mất tự nhiên chỉ học không cái đây luôn like okay à qua cha cái tôi đi đây đi qua video qua cha cái cháu đi mà anh tôi là anh nó một tao vào cùng bay material trâu ra kia hả wow sige plate ko sa iyo ay kano nasi din ko jam sam na daw sa left iron noy na tare ngasi di alu iron noy na tare de gi onion tilaw gi bora ma tare jam sam me thank you happy journey thank you parang na may susunod ng kayo yun eh Smile daw na mo ba kasi minumula sa galing mo hello inakunda kon jeng mong hello hello maksud daw pagko ka jeng mong mina pada bay hanggang ko jeng system ya khang này bo aswai se kai no ne mi siraga ne mai thabam do kai kauri adu ma phang thuni sai se tau raksari mina akwai jamme lai na dai hoi mina mula ju lai dun tau raksani ai dai ji khang ko kana na muli nai do khang ani ko sai pham se ko kai no ne mi sigraga dagi mai thaba jaga do dai gi jaga do ni sai se kai ma ni kawi no khang de ai mana tu kam kai kawi ha susan nai ra kai no hai ko sai pham mai thai ra kai no ko abina tu mana to me la lu saga mana to me lu thara me loi khare koi tu ai thara đâu ku ni Halo kok apa Mari. Đó. Dạ đấy lùa đấy. Làm gì vậy đó? Dạ. Ôi sao mà người vậy? Ai na live sih kan dia kemana kayak no kayak kan nung ko to phajab ha ko to kaya effect kaya na moy gi effect to phajana ba do adu light ta di ha pa da de ba ai khang de ba mi gi da rang ne do ai gi hai de ba
ꯂꯥꯏꯐꯁꯨ ꯅꯧꯅ ꯇꯧꯖꯔꯛꯄꯅꯤꯅ ꯍꯩꯇꯦꯕꯗꯣ ꯍꯥꯞꯇꯕꯅꯤꯅ ꯁꯛꯀꯁꯦ ꯀꯩ ꯃꯥꯜꯂꯦ ꯀꯣꯃꯦꯟꯁꯤꯡ ꯀꯗꯥꯏ ꯆꯠꯈꯔꯦ ꯀꯥꯏꯈ꯭ꯔꯕꯣ ꯀꯃꯦꯟ ꯊꯣꯛꯂꯛꯀꯅꯤ ꯀꯥꯏꯑꯦ ꯐꯖꯩ ꯀꯥꯏꯔꯛꯀꯅꯨꯍꯦ ꯅꯣꯡꯁꯥꯡ ꯒꯦꯃꯤꯡ ꯋꯥꯏꯇꯤ ꯋꯥꯏꯒꯤꯁꯨ ꯍꯟꯗꯛ ꯑꯗꯨ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯨꯅꯅꯤꯡꯅ ꯑꯗꯨꯝ ꯂꯥꯏꯛ ꯇꯧꯔꯛꯏꯅꯤꯀꯣ ꯑꯩꯁꯦ ꯂꯥꯏꯛ ꯇꯧꯔꯣ ꯀꯃꯦꯟ ꯂꯥꯛꯄ ꯃꯤꯁꯤꯡ ꯂꯥꯏꯛ ꯇꯧꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯝꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯁꯤꯡꯁꯦ ꯌꯥꯝꯗꯦꯕ ꯏꯂꯤꯛ ꯂꯤꯛꯑꯦꯕ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯇ꯭ꯔꯥꯐꯤꯛꯇ ꯂꯦꯞꯄꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯦꯡꯉꯣ ꯇ꯭ꯔꯥꯐꯤꯛꯇ ꯂꯦꯞꯄꯤ ꯂꯣꯏꯕꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯀꯤ ꯁꯣꯁꯥꯟ ꯀꯩꯅꯣ ꯑꯗꯨꯒꯤ ꯖꯒꯥꯗ ꯃꯤ ꯁꯤꯕꯒꯤ ꯃꯩ ꯊꯥꯕꯩ ꯖꯒꯥꯗꯣ ꯂꯥꯟꯊꯣꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯡꯒꯤ ꯒꯥꯔꯤꯁꯦ ꯐꯪꯉꯦꯕ ꯌꯥꯝ ꯅꯛꯑꯦ ꯁꯤꯗ ꯎ ꯋꯥ ꯍꯧꯔꯤꯁꯦ ꯔꯥꯡꯒꯤ ꯒꯥꯔꯤꯅꯤ ꯅꯤꯡꯂꯣꯗꯁꯨ ꯒꯥꯔꯤ ꯃꯌꯥꯝ ꯂꯥꯛꯏ ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯦ ꯑꯩꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯝ ꯑꯩꯒꯤꯗꯤ ꯌꯥꯝꯗꯦꯅꯦ ꯅꯣꯏꯒꯤꯗꯤ ꯌꯥꯝꯃꯦ ꯑꯩꯗꯤ ꯌꯥꯝꯗꯦ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯦ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯦ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯒꯅꯨ ꯍꯥꯏꯕ ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯦ ꯀꯥꯏꯗꯅꯣ ꯂꯣꯏꯔꯦ ꯅꯣꯏ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ ꯑꯩ ꯃꯈꯣꯟꯁꯦ ꯇꯥꯏꯔꯥ ꯇꯥꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯀꯩꯅꯣꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯏꯠ ꯊꯝꯒꯅꯨ ꯑꯩꯒꯤꯔꯣ ꯏꯀꯥꯏꯅ ꯍꯥꯏꯠ ꯊꯝꯃꯤꯅꯦꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯏꯠ ꯊꯝꯒꯅꯨ ꯍꯥꯏ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯗꯣ ꯏꯀꯥꯏꯅ ꯍꯥꯏꯠ ꯊꯝꯃꯤꯅꯦꯕ ꯑꯗꯣ ꯉꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ ꯑꯗꯨꯝ ꯈꯔ ꯌꯥꯝꯕꯅꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯃꯨꯛ ꯑꯗꯨꯝ ꯃꯁꯤꯡꯗꯣ ꯗꯥꯎꯟ ꯑꯣꯏꯒꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯏꯀꯥꯏꯅ ꯇꯧꯕꯩ ꯋꯥꯅꯤꯗ ꯑꯗꯣ ꯈꯤꯇꯪ ꯌꯥꯝꯃꯛꯈꯤꯁꯨꯅꯨ ꯍꯥꯏꯠ ꯊꯝꯃꯣꯏ ꯀꯩꯒꯤ ꯍꯥꯏꯠ ꯊꯝꯗꯣꯏꯅꯣ ꯍꯥꯡꯉꯅꯤ ꯑꯗꯣ ꯏꯀꯥꯏꯅ ꯇꯧꯏꯅꯤ ꯈꯤꯇꯪ ꯌꯥꯝꯃꯒ ꯍꯥꯏꯠ ꯊꯝꯃꯣꯏꯒꯦ ꯍꯥꯡꯗꯣꯛꯀꯦ ꯀꯥꯏꯗꯅꯣ ꯀꯥꯏꯗꯅꯣ ꯕꯤꯗ꯭ꯌꯥ ꯏꯟ ꯅꯣꯔꯠ ꯏꯁ ꯀꯥꯏꯗꯅꯣ ꯑꯩ ꯌꯨꯝꯗ ꯆꯠꯂꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯂꯤꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨ ꯀꯥꯕꯨꯡꯒꯁꯀꯤ ꯒꯥꯔꯤ ꯇꯣꯡꯐꯝ ꯑꯗꯒꯤ ꯁꯨꯅꯥꯒꯤ ꯒꯥꯔꯤ ꯇꯣꯡꯐꯝ ꯁꯤꯗ ꯑꯣꯇꯣ ꯃꯌꯥꯝ ꯑꯃ ꯈꯥꯝ ꯈꯥꯝꯅ ꯂꯩꯍꯧꯔꯦ ꯁꯦ ꯀꯥꯏꯗ ꯏꯆꯥ ꯅꯨꯄꯤꯅ ꯑꯥꯗ ꯀꯩꯅꯣꯝ ꯌꯦꯡꯍꯜꯂꯨ ꯍꯥꯏꯌꯦ ꯑꯥꯗ ꯄ꯭ꯂꯦꯟ ꯑꯃ ꯂꯩ ꯁꯤ ꯌꯦꯡꯍꯜꯂꯨ ꯍꯥꯏꯌꯦ ꯏꯆꯥ ꯅꯨꯄꯤꯅ ꯁꯤꯁꯇꯔ ꯀꯁꯥꯔꯁꯦ ꯐꯖꯕ ꯀꯣꯏꯕ ꯌꯥꯕ ꯃꯐꯝ ꯂꯩꯕ꯭ꯔꯣ ꯂꯩ ꯂꯩ ꯃꯌꯥꯝ ꯂꯩ ꯑꯩꯗꯤ ꯌꯥꯝ ꯈꯪꯗꯦ ꯃꯌꯥꯝ ꯂꯩ ꯃꯤ ꯃꯌꯥꯝ ꯀꯣꯏꯅꯩꯗꯗꯤ ꯃꯌꯥꯝ ꯐꯖꯕ ꯃꯐꯝ ꯂꯩ ꯑꯗꯣ ꯑꯩꯒꯤꯅ ꯑꯃꯨꯛꯅꯦꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯊꯕꯛ ꯁꯪꯗꯕꯗꯨꯅ ꯑꯩ ꯌꯥꯝꯅ ꯀꯣꯏꯕ ꯐꯪꯗꯦ ꯑꯩ ꯀꯁꯥꯔ ꯀꯩꯅꯣꯗ ꯅꯥꯏꯕꯣꯟ ꯇꯦꯔꯥꯄꯨꯔ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯌꯨꯝꯅꯤ ꯑꯗꯨꯒ ꯆꯠꯂꯤꯅꯤ ꯍꯧꯖꯤꯛ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀꯣ ꯅꯣꯏꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯨꯅꯅ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯖꯍꯥꯡ ꯃꯐꯝ ꯆꯠꯄꯗꯀꯣ ꯑꯩ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯅꯤꯡꯉꯦꯕ ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏ ꯃꯐꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯁꯤꯒ ꯌꯦꯡꯉꯣ ꯀꯩꯅꯣ ꯖꯨꯅꯤꯌꯔ ꯀꯣꯂꯦꯖ ꯀꯩꯅꯣ ꯑꯅꯧꯕ ꯀꯣꯂꯦꯖ ꯍꯥꯡꯉꯤ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤꯗꯣ
माने बाइक ता चलिनी अखोई बाइक से अखोई बाइक तंदे स्कूटी दा चलिनी आइबा अखोई स्कूटी से कार न का हेन जा पोंडे नुआई बता अखोई स्कूटी से लोइराबनी को मा सोखो kan नुआई amna स्कूटी दा चटपा yam नुआई अदो लंबी बुदी सांगे पुंग अनि घंटा नि बा तो सुजाम सांग ना दे लाई फारोय ngak lai ro dum loisalani kanano ai gi nupa ni driver do kanano ai gi nupa na thauri ni scooty de ai su thawba ngami ba ayuk ayuk tadi ai dum thauraga dum satli ba kabungos ka se dum thauraga chatle duga asuba ba time na de ai thawba ngamde gari yam na bhir hoina ko do ai thawba ngamde hai triya ba jamna amo ma gari wantha da na khu ga loi kai ni gari ga loi min hian tiek ta nai thi ni do ge gari jam sok tare ki jana jum dak ya phau san na ne aina gari thauraga chaluri ba aduga bhen amana mamai cross tawa matam da ne aduga siram ni ai icha nu pa su tongi mi ade mi mari tonga chatli ba icha nu pa na mamang da phamme ba ma icha nu pa ki si mana tonga de ka sangang ngi maya ga de siloi de i thoi ra da ai gi na ne asigi khuning je asi su loi na kai re do gi di makhu se ni do adu su makhu su kai da na oi mai yam wa gi hum ra khara ko kha koi na wa ra mi he nó sun chả bagi nó sun chả bagi din ni đó la din ba ding da gi ne ai na ne chalu da na tawi ne ba din da tawi ne phau sa ba da tawi ba do ge gari sok trek ki na mama pindah story mama kai no tao ra hai de khare ja hola katha kan ni nangi du matan ba like tauba da mobile do pai han ganu yung na payang anu yung na thamo o yung na tham na bro khang de do di ai mi am to dei chan pa do ma ko hon bazaar rồi ma ko hon la di cái nó to ni kan ni mau la ni oh kim thok thak hello nungai scooty da chat pa se khara wa hai ba ta ni dang nai like tao pira mo mayam thank you nang isay sang laway đấy sa ko hai đây ni mo na ở đây hai đây thì ở đây à law đi ba moy na nói nào kamay na bazaar oi do isay sa wa jo live tao ba da mobile do isay nang isay sa wa na mai sa ko ai chan bi ma mai kara su de ya ba do ha uri bai na ko ya thau le ba dai jo không đeo không đeo hả đeo đấy bị ba ta thải đó mà cái này cái jo nó không đeo mama em có má sao tay ulta sidau ke okay ingre uji jam ne ingre dum sol matai na ne mana ide kum sala di jam ingre ba do sol matai na ai gi ken matai na dum je sala gala e heng halak pa di sol ka porai ha nó không phải đâu cũng kai lo ko ko no đừng nghĩ rằng sao khi vợ của một nó không có khi vợ nau chat thok kai ai Jumda Chatle ni like tau bi mo please mama
manam nungsibana kay manam no ne petrol manam moy mare ne petrol manam moy mare manam nungsibana Mana itu kedai jam berapa? ai hai de hang de ma munina dum hai jale ne mo je ko tay ma Jumda la ki ro kana no ne wang len a lai ne Jumda lai ni soi ki ming kali to ai gi ming si wala ke Baca-baca sana kadang na thola kadam nya ba dong saba ngaki khara thin go khare to mayam wam hai ge ko ji matam je kanam ta thajan ko thaja ba ja ba matam na tre ji che ai di nang na khanga bani kanam ta thaja kanu ji matam je phatra bani duga aingon di thaja we ai di kanam da lang jate soi ram bolege mayam wali haudik se minute kun jaudriya ba 18 minute jaure na ko kam se kam 1.5 घंटा लगभग चंगिया बा 140 140 dum kaya kana 140 50 manung dum ai dum changya ba do mayam wali ai sa thamani ngak lai da kadi haudik ti kai no baudri suna bari kha dai do ko ki silchar ga de ki di kam go son le la agla mayai do de ki suna ne la suna ki mayai do suna bari kha ko ri ba ko ai su jang thang na gali ri na te ko khara khara kham do hai ri do adu ki mafam do bau jaw adi mafam do jaw ra ga de ki akoi son hai do nya mai mai ki side side ka live se mayam sangani dorom dadi mayam wali duba khoi dorom dei chat toy ra ko dei chat toy no dorom dei chat loi ai dorom da khangna ba lei bro dorom ma je pem thoy ki jaga du ro ha ai se tu jang khang dia ba basket do ha basket da pem thoy dai da na tra ne kola china da lai o kola china ai ki khang de he ka dom da na kola china ai che khoi man na mu durga puja la khe phong do kola china ai o kola china ki ne kola china ki adu gi duga ka khat tu ne adu gi thong do la lu do ne khoi thank you live stream Rajesh thank you bro ha cây hay nó nữa cây review hay nó
ꯑꯕꯨꯡꯉꯣ ꯌꯨꯝ ꯌꯨꯝ ꯁꯥꯏꯔ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯑꯩ ꯃꯃꯤꯡꯁꯦ ꯄꯥꯕ ꯊꯣꯛꯇꯦꯕ ꯊꯣꯡꯗꯣ ꯂꯥꯜꯂꯒ ꯀꯥꯏ ꯆꯠꯇꯣꯏꯕ ꯊꯣꯡꯗꯣ ꯂꯥꯜꯂꯒꯅꯦ ꯅꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯃꯐꯝꯗꯣ ꯀꯩ ꯍꯥꯏ ꯃꯐꯝꯗꯣ ꯀꯣꯂꯥꯆꯤꯅꯥ ꯊꯣꯡꯗꯣ ꯂꯥꯟꯕꯒꯅꯦ ꯑꯗꯨꯝ ꯀꯣꯂꯥꯆꯤꯅꯥ ꯍꯥꯏ ꯖꯒꯥꯗꯣ ꯐꯪꯉꯦ ꯑꯗꯒꯤ ꯑꯗꯨ ꯂꯣꯏꯔꯒ ꯁꯣꯝꯗ ꯑꯁꯣꯝ ꯁꯥꯏꯗ ꯆꯤꯡ ꯆꯠꯈꯤꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤꯗꯣ ꯑꯗꯒꯤ ꯈꯪꯗꯦ ꯀꯩ ꯀꯩꯅꯣ ꯃꯐꯝ ꯂꯩꯕꯅꯤ ꯁꯤꯂꯣꯡ ꯂꯩꯀꯥꯏ ꯀꯥꯏꯅꯒꯁꯨ ꯂꯩꯕꯅꯦꯕ ꯑꯩꯗꯤ ꯌꯥꯝ ꯈꯪꯗꯦꯕ ꯈꯨꯟꯗꯣ ꯆꯥꯎꯃꯟꯅ ꯑꯩ ꯈꯪꯗꯦꯕ ꯌꯥꯝ ꯆꯥꯎꯔꯦꯕ ꯕꯣꯟꯇꯤꯔꯥꯕ ꯈꯨꯟꯁꯦ ꯑꯕꯨꯡꯉꯣ ꯇꯥ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯀꯩꯅꯣ ꯑꯕꯨꯡꯉꯣ ꯇꯥ ꯍꯥꯏꯕ ꯍꯥ ꯌꯨꯇꯨꯕꯇ ꯆꯥꯎꯏ ꯆꯥꯎ ꯑꯃꯗꯤ ꯈꯨꯟꯗꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯅ ꯌꯥꯝꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯈꯨꯟꯁꯤꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯈꯪꯗꯦꯗ ꯀꯩꯀꯩ ꯃꯃꯤꯡꯅꯣ ꯍꯣꯟꯅ ꯃꯌꯥꯝ ꯂꯩꯕꯅꯤ ꯃꯊꯛ ꯂꯩꯀꯥꯏꯗꯒꯤ ꯈꯪꯗꯦꯗ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯂꯩꯕꯅꯤ ꯃꯣꯏꯗꯣ ꯃꯣꯏ ꯈꯨꯟꯁꯦ ꯑꯩ ꯈꯪꯗꯦꯕ ꯌꯥꯝꯅ ꯈꯪꯗꯦ ꯀꯥꯏꯒꯤꯅꯣ ꯕ꯭ꯔꯣꯁꯦ ꯑꯕꯨꯡꯉꯣ ꯕ꯭ꯔꯣꯁꯦ ꯀꯥꯏꯒꯤꯅꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯂꯥꯜꯂ ꯃꯥꯜꯂꯤꯅꯦ ꯂꯝꯕꯤꯒ ꯁꯤꯅꯥꯕꯥꯔꯤ ꯉꯥꯛꯇ ꯂꯥꯜꯂ ꯃꯥꯜꯂꯤꯅꯦ ꯂꯥꯟꯗ꯭ꯔꯤ ꯌꯥꯏꯌꯦ ꯏꯪꯉꯦꯕ ꯃꯤꯅꯤꯠ 22 ꯁꯨꯔꯦꯀꯣ 25 ꯁꯨꯔꯒ ꯊꯝꯃꯁꯤꯀꯣ ꯌꯥꯝꯅ ꯁꯥꯡꯉꯒ ꯇꯜꯂꯦꯕ ꯑꯞꯂꯣꯗ ꯑꯣꯏꯔꯁꯨ ꯌꯥꯗꯦ ꯈꯪꯗꯦ ꯑꯣ ꯈꯪꯗꯦ ꯊꯣꯛꯂꯛꯇꯦꯕ ꯌꯥꯝꯅ ꯁꯥꯡꯉꯒ ꯅꯍꯥꯟꯁꯨ 1 ꯘꯟꯇꯥ ꯑꯣꯏꯔꯝꯅꯅꯦ ꯑꯗꯨꯅ ꯄꯨꯡ ꯑꯃ ꯍꯦꯟꯅꯤꯅ ꯈꯪꯗꯦ ꯊꯣꯛꯂꯛꯇꯦꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯗꯤꯂꯦꯠ ꯇꯧꯈꯔꯦ ꯄꯨꯡ ꯑꯃ ꯍꯦꯜꯂꯝꯅ ꯑꯩꯁꯨ ꯌꯥꯝ ꯈꯪꯗꯦꯕ ꯑꯗꯨꯅ ꯇꯧꯔꯤꯔꯥ ꯀꯩꯅꯣ ꯃꯐꯝ ꯆꯦꯟꯍꯜꯂꯛꯀꯦ ꯈꯪꯗꯦ ꯀꯌꯥꯝ ꯌꯦꯡꯉꯤꯕ ꯀꯔꯤꯅꯣꯁꯨ ꯀꯩꯁꯨꯝ ꯈꯪꯗꯦ ꯐꯖꯅ ꯇꯣꯡꯕ ꯌꯦꯡꯕꯗ ꯑꯩꯗꯤ ꯍꯩꯔꯦ ꯑꯩꯈꯣꯏ ꯈꯨꯠꯀ ꯄꯥꯏꯕꯤꯗꯦꯁꯦ ꯒꯥꯔꯤ ꯇꯣꯡꯉꯤꯁꯦ ꯄꯨꯔꯥ ꯍꯩꯔꯦ ꯑꯩꯗꯤ ꯒꯥꯔꯤ ꯇꯣꯡꯃꯟꯅ ꯍꯩꯔꯦ ꯑꯗꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯝ ꯄꯥꯏ ꯌꯦꯡꯉꯦꯕꯀꯣ ꯑꯩ ꯁꯤꯕꯥꯒꯤꯅꯤ ꯑꯣ ꯁꯤꯕꯥꯒꯤ ꯑꯣ ꯁꯤꯕꯥꯒꯤꯅꯦꯀꯣ ꯁꯤꯕꯥ ꯃꯅꯥꯛꯀꯤ ꯃꯤ ꯑꯃ ꯍꯪꯒꯦ ꯈꯪꯕ꯭ꯔꯗꯤ ꯌꯦꯡꯉꯣ ꯀꯩꯅꯣꯒꯤ ꯅꯤꯡꯊꯦꯡꯉꯣꯟꯒꯤ ꯍꯣꯔꯦꯟꯗ꯭ꯔꯣ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯣ ꯕꯣꯆꯥ ꯍꯥꯏꯅ ꯀꯧꯅꯕꯅꯤ ꯅꯤꯡꯊꯦꯡꯉꯨꯟꯒꯤ ꯍꯣꯔꯦꯟꯗ꯭ꯔꯣꯗꯣ ꯕꯣꯆꯥ ꯍꯥꯏꯅꯗꯤ ꯀꯧꯅꯕꯅꯦꯕ ꯃꯌꯨꯝꯗ ꯁꯥꯒꯩꯗꯣ ꯑꯩꯁꯂ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦ ꯀꯥꯎꯈꯔꯦ ꯁꯥꯒꯩꯗꯣ ꯒꯪꯒꯥꯅꯣꯒꯣꯔ ꯂꯩꯅꯦ ꯒꯪꯒꯥꯅꯣꯒꯣꯔ ꯀꯩꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯕꯅꯤ ꯕ꯭ꯔꯣ ꯑꯩ ꯀꯩꯅꯣꯗ ꯑꯩ ꯌꯨꯝꯗ ꯆꯠꯂꯤꯅꯤ ꯑꯩ ꯃꯃꯤꯡ ꯑꯗꯨꯝ ꯄꯥꯔꯛꯀꯦꯀꯣ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩꯉꯣꯟꯗ ꯃꯊꯛꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯈꯥꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯗꯣ ꯗꯣꯔꯦꯟꯗ꯭ꯔ ꯁꯤꯡꯍ ꯕ꯭ꯔꯣ ꯑꯩ ꯀꯩꯅꯣꯗ ꯌꯨꯝꯗ ꯆꯠꯂꯤꯅꯤ ꯂꯥꯏꯚ ꯊꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯣ ꯕ꯭ꯔꯣ ꯃꯌꯥꯝꯒ ꯁꯨꯃꯥꯏ ꯋꯥꯔꯤ ꯁꯨꯟꯅꯕꯁꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯑꯩ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯌꯥꯝꯅ ꯏꯪꯗꯦꯕ ꯁꯤꯗꯗꯤ ꯏꯪꯉꯦꯅꯦ
ꯍꯧꯖꯤꯛ ꯆꯍꯤ 32 ꯁꯨꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯦꯅ ꯑꯩꯁꯦ ꯈꯨꯠ ꯑꯃꯨꯛ ꯄꯥꯏꯕꯤꯗꯦ ꯄꯨꯔꯥ ꯍꯩꯔꯦ ꯌꯧꯗ꯭ꯔꯤ ꯍꯥ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔꯣ ꯏꯪꯉꯦ ꯍꯥꯏꯔꯣ ꯀꯗꯥꯏꯗ ꯌꯥꯎꯔꯤꯅꯣ ꯖꯦꯀꯦꯠꯇꯣ ꯑꯩꯉꯣꯟꯗ ꯕꯦग ꯂꯩꯇꯦ ꯕꯦꯒꯇꯨꯒ ꯃꯃꯥꯡꯗ ꯏꯆꯥ ꯅꯨꯄꯥ ꯏꯪꯉꯦ ꯍꯥꯏꯌꯦ ꯑꯗꯣ ꯖꯦꯀꯦꯠ ꯂꯤꯠꯀꯦ ꯍꯥꯏꯔꯦ ꯉꯥꯏꯍꯥꯛ ꯂꯦꯞꯄꯦ ꯀꯥꯏ ꯆꯠꯂꯤ ꯑꯝꯇ ꯍꯥꯏ ꯃꯌꯥꯝ ꯑꯝꯇ ꯇꯧꯔꯣꯁꯤꯅ ꯁꯟꯅꯧ ꯁꯟꯅꯧ ꯍꯥꯏ ꯃꯌꯥꯝ ꯑꯝꯇ ꯇꯧꯔꯣ ꯑꯝꯇ ꯄ꯭ꯂꯤꯖ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯣꯔꯦ ꯁꯦꯅꯥꯄꯥꯇꯤ ꯘꯥꯠ ꯌꯧꯗꯣꯔꯦ ꯁꯅꯥꯒꯤ ꯘꯥꯠ ꯌꯧꯗꯣꯔꯦ ꯍꯧꯖꯤꯛ ꯇꯣꯡꯉꯣꯔꯥ ꯇꯣꯡꯉꯣꯔꯣ ꯍꯥꯏꯕ ꯌꯥꯕ ꯃꯥ ꯀꯩꯅꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯇꯣꯟ ꯃꯇꯣꯟꯗꯒ ꯑꯗꯨꯝ ꯀꯦꯃꯦꯔꯥꯒ ꯑꯗꯨꯝ ꯅꯝꯃꯦꯕ ꯈꯔ ꯄꯥꯝꯖꯕ ꯃꯥꯁꯨꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯄꯥꯝꯗꯦ ꯁꯦ ꯑꯁꯤꯅ ꯈꯔ ꯏꯀꯥꯏꯒꯜꯂꯤ ꯑꯗꯥꯏ ꯅꯨꯄꯥ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯑꯣ ꯃꯥ ꯅꯪꯗꯤ ꯗꯣꯔꯦꯟꯗ꯭ꯔ ꯁꯤꯡꯍ ꯅꯪꯗꯤ ꯉꯈꯥꯅꯤꯌꯦ 25 years ꯒꯨꯝꯕ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯆꯤꯆꯦ ꯀꯧꯔꯛ ꯌꯥꯗ꯭ꯔꯣ ꯍꯌꯦꯡꯗꯒꯤ ꯑꯗꯨꯗꯤ ꯀꯣꯃꯦꯟꯗ ꯏꯅꯥꯎ ꯍꯥꯏꯅ ꯀꯧꯔꯅꯤꯕꯣ ꯕ꯭ꯔꯣ ꯕ꯭ꯔꯣ ꯀꯧꯕꯗꯣ ꯏꯀꯥꯏꯁꯜꯂꯛꯑꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯌꯧꯔꯦ ꯁꯦ ꯁꯣꯝꯁꯥꯏꯁꯦ ꯁꯤꯅꯥꯏ ꯆꯠꯐꯝꯅꯤ ꯁꯣꯝꯁꯥꯏꯁꯤꯅ ꯁꯤꯅꯥꯏ ꯆꯠꯐꯝꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯅ ꯀꯥꯕꯨꯡꯒꯣꯠ ꯆꯠꯐꯝꯅꯤ ꯁꯤ ꯐꯜ ꯌꯣꯟꯕ ꯗꯨꯀꯥꯟ ꯃꯌꯥꯝ ꯂꯩꯔꯦ ꯌꯥꯏꯌꯦꯕ ꯀꯧꯔꯛꯑꯣꯕ ꯍꯥ ꯆꯤꯆꯦ ꯀꯧꯔꯣ ꯑꯕꯨꯡꯉꯣ ꯌꯨꯝꯅꯥꯡ ꯈꯪꯉꯤ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯤꯡ ꯂꯣꯏ ꯀꯤꯔꯅꯦ ꯍꯣꯔꯦꯟꯗ꯭ꯔꯣꯅ ꯅꯣꯏꯒꯤ ꯕ꯭ꯔꯣꯁꯤꯡ ꯊꯣꯛꯄ꯭ꯔꯅꯦ ꯅꯪ ꯀꯔꯤ ꯁꯥꯒꯩꯅꯣ ꯑꯕꯨꯡꯉꯣ ꯌꯨꯝꯅ ꯑꯕꯨꯡꯉꯣ ꯌꯨꯝ ꯑꯩ ꯅꯪꯒꯤ ꯁꯥꯒꯩꯁꯦ ꯈꯪꯗꯦ ꯌꯨꯝꯅꯥ ꯃꯥꯏꯔ ꯌꯨꯝꯁ ꯑꯕꯨꯡꯉꯣ ꯌꯨꯝꯁ ꯅꯪ ꯀꯔꯤ ꯁꯥꯒꯩꯅꯣ ꯍꯥꯏ ꯅꯟꯅꯥꯎ ꯃꯥ ꯃꯃꯥꯡꯗ ꯐꯝꯈꯔꯦ ꯁꯅꯥꯕ ꯅꯪꯉꯣꯟꯗ ꯍꯥꯏ ꯍꯥꯏꯔꯦ ꯂꯥꯎꯔꯛꯏ ꯍꯦꯜꯂꯣ ꯍꯥꯏꯅ ꯑꯕꯨꯡꯉꯣ ꯌꯨꯝꯁ ꯌꯝꯁ ꯅꯪ ꯀꯩ ꯁꯥꯒꯩꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩꯒꯤꯅꯣꯝꯗ ꯍꯣꯔꯦꯟꯗ꯭ꯔꯣꯗꯣ ꯑꯩꯒꯤꯗꯤ ꯏꯕꯥꯏꯅꯦꯕ ꯑꯩꯈꯣꯏꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯅꯤꯅꯦꯒꯤ ꯃꯆꯥꯅꯦꯕ ꯑꯩꯈꯣꯏ ꯄꯄꯥꯒꯤꯅꯦ ꯄꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯆꯥꯅꯦꯕ ꯍꯣꯔꯦꯟꯗ꯭ꯔꯣꯗꯣ ꯕꯣꯆꯥꯗꯣ ꯅꯤꯡꯅꯦꯝꯒꯤ ꯕꯣꯆꯥꯗꯣ ꯑꯩꯈꯣꯏꯒꯤ ꯄꯄꯥꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯆꯥꯅꯦꯕ ꯑꯗꯨꯅꯅꯤ ꯍꯥꯏꯗꯣ ꯑꯣ ꯕꯥꯏ ꯕꯥꯏ ꯑꯩꯁꯨ ꯊꯝꯃꯒ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯔꯝꯃꯤꯅꯦ ꯑꯩ ꯑꯕꯨꯡꯉꯣꯒꯤ ꯋꯥꯁꯦ ꯇꯥꯔꯒ ꯊꯝꯃꯒꯦ ꯈꯪꯉꯤ ꯃꯐꯝꯁꯦ ꯈꯪꯉꯤ ꯑꯩꯒꯤ ꯁꯤꯃ ꯖꯒꯥꯁꯤꯔꯣ ꯁꯤ ꯖꯒꯥꯁꯦ ꯀꯥꯕꯨꯡꯒꯣꯁꯀꯤ ꯆꯠꯐꯝ ꯂꯝꯕꯤꯅꯤ ꯊꯥꯔꯇꯤ ꯇꯧꯅ ꯆꯥꯝꯊꯣꯛꯈꯤꯕꯣ ꯂꯩꯀꯥꯏ ꯏꯌꯥꯝꯕ ꯑꯩꯌꯥ ꯅꯣꯏ ꯃꯅꯥꯛꯀꯤꯔꯣ ꯃꯥꯒꯤ ꯃꯆꯤ ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯔꯧꯅꯦ ꯑꯗꯨꯗꯤ ꯌꯨꯝꯅꯥꯝꯗꯤ ꯑꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯕꯣꯆꯥꯗꯨꯒꯤ ꯃꯆꯦ ꯑꯃꯒꯤ ꯃꯃꯤꯡ ꯑꯝꯇꯪ ꯍꯥꯏꯔꯧꯅꯦ ꯃꯥꯒꯤ ꯃꯆꯦ ꯑꯇꯣꯝꯕꯤꯗꯣ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯑꯝꯇ ꯍꯥꯏꯔꯧꯅꯦ ꯆꯨꯝꯃꯕ ꯌꯦꯡꯒꯦ ꯑꯩꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯕꯥꯏꯁꯤꯒ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯔ ꯌꯦꯡꯒꯦ ꯑꯝꯇꯪ ꯃꯥꯒꯤ ꯃꯆꯦ ꯑꯇꯣꯝꯕꯤꯗꯣ ꯑꯗꯨ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯑꯝꯇ ꯍꯥꯏꯔꯧꯕ ꯀꯩꯅꯣ
Mây than đây là cái nó. Dia ada namanya. Hả? Dia. Yên mà năm nè. Aku nama namanya. Wow, siapa dapat namanya? Kali năm tân kali năm sister. Angle soro ay nga sinekwa. Na miyam sao no ko ay live dala ko mi sin ko sao no ko ay kasi kanang gi video su je wa ngam de adai gi comment daw ko sin comment reply ki ba ngam de kay ginwai di ay nga si thaba khara kal la ba. Chat pagi ko pagi do ta su akogi planning je tawri ni ba mamang di ki puni chat pagi lai ba. Aduga Taki su sudi je thopagi matam je isan chana da bat pagi je su vaccine ka pu na ko adugi chang jinga mudre ba aduna kano edi atada planning taw banina ne aduna ai mobile ka se jeng bangam de ba kumra duna ai horen dum sangma matam da jeng ani horen khangde hayeng khangde ai dum jeng ani aba video sing ko ai ki comment reply su ai na dum hangma matam da khara khara u da ne ba ai na piri do ado pura maki su reply doi taw bangam de ba duna ai no ko matam da dum taw ge ko sao no ko maya ai na comment theng na pira su noi sao no ko ang subscribe tang no roi si ko se baby to bani ni mache ayya hoi ne akoi gi namani ne o nang di jam na ke no taw ra me ne chumi baby ko bani chiri da hum bani mi đấy chứ không tiền nè बहुत जाए अच्छा है काय चली नो हंगी रे काय नो मैं घर में जा रही हूँ अक्सोम ऑफिशियल मैं घर जा रही हूँ अभी हार्टेड सी जाओ करे ने हम निके अने के दी लास्ट फाइनल ने को 35 जाओ को थम दो बने को Noi mi am mai wali sna la chat baje to 35 ek jago gai tham do mai 33 27 28 29 30 jau re ai noi ga tum smai tiang ma ko ai lambi ga ma noi da ut ba ngam dre bo horen su ne ko ai tum video na ma kani asiri live dik khrani tu ga re ai dum jawra ga ne dum ai video nam ga ni abako do edit da wai matam do ai gi dum da ni na ko sangodra sangoidra khangte ado dum sang matam dai thagala ka ni bako ai dum ja pa gi do mayam jeng view ko video do ai thagala ko matam da hadi po jaw re Lois to nice. Thank you. Broken heart is nice. Thank you. Ngai đâu mà lên nuôi lầm đâu. Ngai ba. Angle soror. Ngai. Oh, ako'y naman bigyan masama na yaro. Hindi masakot sa baniya. Wang zao na chukumeng awal na masakot sa baniya. Kung naman na zaro ita. Arvin to ay Jumda Chatle ni bro. याद है थम्बा जा मैं बा 35 जो तो रे आई मिनी 35 जो रे थम्बा के होरेन के नो तो बजा लो हां 35 जो रे 35 तो थम्बा ना कर थम्बा के को मिनी 장만 खरे बा होरेन मीना होरेन jenga bale su jenging dia ba jam sanga di ekta ba ka thalia ba ko aduna ai thamma ge gi video su noi jeng view ko subscribe to da ba kya jaw ma ka su ai gi je subscribe to piram ko noi na subscribe to ra ga like comment ko to ra ga ai gi su thonai da tu nya ba ko video sem ba ko pa dai gi su viewer ja me subscriber ja me like kam yam ja me na video sem ba do ai mun da ai di pangan thui ya ba do an subscribe ko to ra di like ko da comment ai na subscribe ko down ngoi ga di ko wa khang ga ji han thai ya ba nuai ti ba kam ni ba ga jaw re ba mo khubra ai na ko na pa po do ai gi subscriber ni khre ne ai na kap ning na ka nei taw re ba ma ba tu ni ba do no yan subscribe to no ro si ko ha ha ai bi chadi lo nambi ra ko support ki ready
ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦꯕ ꯑꯗꯨꯅ ꯑꯗꯣ ꯑꯩꯅ ꯁꯤꯗꯣ ꯃꯌꯥꯝ ꯁꯥꯎꯅꯨꯀꯣ ꯑꯩꯅ ꯁꯤꯗ